tapa puraknaba singnaba kayagi marakta lakpani kadagi hendok handana ngak selaga thamlakpada Thadou Inpi Mei Houna Manipur da tapa puraknabagi matangda maitai CSO singa wari sanabda Thadou Inpi Manipur Mei Houna kadagi hendok handana thambagi thawongbo akanba mongda yaningdaba phongdorakli Thadou Inpi Manipur gi President M James na paumi singa unaba amada hai Manipur gi yellow Furup ama oina khundarakli ba Thadou singna kumja 1917 da soknaki ba malemgi ahan balanjau da Manipur gi ningthau gi damak lanthengna British ki mayok ta chahi ahum chumna lalhau ama hauduna Manipur gi ningtamba purakna ba honabada maroi ba thodang lauki kumja 1917 dagi 1919 faw ba hauki ba lalau aduda Jampi Tamenglong gi chippu Khotin thang sitlauna maroi ba thodang lauki kumja 1947 da Manipur na ningthau pan balaiba ama oiraba matamda Thadou chip singna sana konungda thabak tawduna state asigi ningtamba ngaknaba thodang lauduna lakhi Thadou furup ti Kuki ga mari leinade furup asina Manipur ga punbagi saktam kahendana thamnaba honaduna lakpaga loinana NRC update tawduna illegal immigrants sing halan khinaba thorangda mapungfana sawgali haina sumangna phongdokhi Kumja 2023 gi Mei Houna dagi Manipur da kanglup ki hanna sunabagi thodok tholakhraba matungda tapagi fibam lehenabagi wakhalonda ngarang Imphal gi Classic Hotel da maitai CSO singa wari sanabada yawba Thadou gi luchingba sing Manipur lengangna kadagi hendok handan thambagi thawong yaningde thawong asi Manipur gi apunbagi saktam kahenaba honariba singi pukning pelhannaba hotnabani haina lawfam thoi India government na Kuki Jomi Marsu militant group singa wari sanabada Thadou gi mioi amata yawba leite ngasi fawba Thadou na kariguma makhal gi demand amata center da tawba leite maitai amasung Thadou na tapagi fibam hanjil hannabagi matangda wari sanabada lengangna Saugotpagi mahutta makhata na charangna ba fibam thoannaba hotnare India government na Thadou Inpi Manipur gi luchingba singa thuba matamda chathok chasin tawba yahangadabani haina sufongdokhi Myanmar gi lalolup TNLA chawna ningba kaire Myanmar da hojik tholi batangdu leita daba fibam ama mayok nariba siga mari leinana China da chathagadariba ceasefire toki marangoinana military junta gi mathakta lan horiba tang National Liberation gi army TNLA military amasung political gi front ta chawna ningba kaire lalolup asina mamangi matamda Myanmar gi northern San state ki maroiba town kaya ama control tawrambani adu buhari town sing adu Myanmar gi military na July 13 ta maroiba town ama oiriba Nawangkio yauna tei mafam kaya amuk hanna lausinkre Nawangkio town asi China ga lalon itik tawna bagi khwaidagi maroiba lambi ama oibada natana hariba mafam asi TNLA na chahi ama gi makayada control tawduna lakhibani adu mafam asi handakta military junta na nauna paisin khiduna mafam adu mapungfana control tawsinkre Lana siga mari leinana chahi asigi April da China gi kunming da military junta amasung TNLA gi mihut singa wari sanakhiba du da military junta gi maikai degi Nawangkio town yauna maroiba town manga withdraw tawna ba haikhiba da lalolup asina yakhidabani adubu town wasi yauna maroiba mafam kaya military junta na lausin khiba degi chawna ningba kaiba ado mayok narakhibani haidi WC Kuki CSO na tekchak pugadabani Khoisaw na bapokhan bayaba wafam sing phongdorakpadagi thoalakpa fafata pumnamaki tekchak working committee Kuki CSO na pugadabani haina Foothills Naga Coordination Committee FNCC na phongdorakli lubasigi Information and Publicity Department na thadorakpa cherol amana hai Naga sing na namna khundaba chingkhong chingya da hojik chathariba banasi Jomi natraga marlu sai mijo furup ki mayok chathabanati hariba furup singa sidi Naga singa atam matam kayagi mamangdagi nungsi chana na himina duna lakli Kuki lam khopchin basing maruina WKZIC amadi working committee Kuki CSO gi banner makhada Kuki singna lam khopchil laktuna tapa fibam kai halakpagi mayok chathabani National Highway sing tha kuntaret lom thingjinduna Manipur da khundariba miyam bo awaba mayok na haliba kangbuna Indian Constitution gi article kunma thoi natraga Essential Commodities Act 1955 ki matangda wangang bamaram chade Economic terrorism gi thawong chathariba singna human rights natraga civil liberties ki matangda wangang na bagi right leiti haina su cherol asina phongdorakli WKZIC amadi working committee Kuki CSO singna miyam sathok chasin tawba amasung pochai puthok pusin tawbada athingba pinaba honaraglabadi Naga taba mafam pumnamakda Kukising changhandaba thorang lokhalakpa yai National Highway 2 National Highway 37 Nagaland gi parent district amadi Assam gi North Kasar Hills yauna Naga taba mafam singda Kuki amata changhandaba thorang lokhalakpa yai FNCC na kawriba bangi mayokta khoisang na bapokhan bayaba wafam sing phongdokpadagi thorakpa fafatagi tekchak pumnamak Working Committee Kuki CSO na pugadabani haina su cherol asina phongdorakli Query report miyam da Khangdre JC kumja 2024 gi September kunga humdoi da Imphal West District ki Hawrebi Mei lekai da yamna chingnaningai oiba mawong da lukhrabi mama macha sikhibagi matangda Magistrate inquiry gi report puthokpa ngamdre haina JC against the unnatural death of Basanti and Lanchen bina phongdorakli JC gi convener oinam chawbalai ma amasung ko convener N Syama
Devi na kuyek piduna thadorok pa cherol amana hai mama machana phamungda siduna leirambagi matangda achumba langlalanjing puthoknaba kumja 2024 gi October 16 da lengang na order thoktuna magistrate inquiry da thakibani tha amagi manungda inquiry report pikhatuna misi asiga achumba langlalangjin puthokani haikhrabasu tha 13 helaba fawba leibak miyamda inquiry report Khangan Balaitri, Lengang na tamna misi asigi mari makong losil labra haina hangladuna cherol asina hai lukhrabi mama machagi kana sulaiti amadi matu sole haiduna mara leibasing yokhatuna thamlabra haibagi chingnaba pohale nupi angang singi mathakta chathaba crime gi mayokta chumba pamba amadi kana leijadraba singi damak lepli balaibak miyamna amatoina khusamnaduna siguma tamthiraba thodok sing makhata na thohandanaba khongpam chetna lepminaba mathau tai haiki fire lokhat crack kumbi uyuma khongda manakta ngarang nongthil pungani makhairom tabada pokpada ngariba angang amagi asi bakchang thengna khibagi matangda kumbi police station na case ama lokhatuna investigation chathaba hokre asi bakchang adu rims ki mokta postmortem tawraga masak khangdong na bagi damak thamli haina kumbi ps na phongdoragli ilp pai daba chamaga taret fagat kre mari leina bachi chang yaudana changlakpa illegal immigrant amadi mapa laiba ki miyoi sing masak khangdok na ba senapati district police na chayol ama chumna district asigi tongan ba mafam da drive chathakre chayol ama chumna chathaki ba drive te senapati police na loken lisingani ga chamri ga taragani thoi verify tawkibaga loina na inner line permit pai daba miyoi chamaga humbudaraga Thengnaki, Matam Helaba, ILP Paiba, Chamaga Kuntra Marisu Police na Thengnaki, Hariba Mui Singado Police na Kudakta Mauget ki ILP counter da Puraga, ILP Lohan ki Hardi. Hausik Fabi when a Chathariba driver see the illegal immigrant Amata Thengnaba Laitri, Mito Kaya Kanglon Kaina Lerambai, Yai Haina Chingnabadagi Senapati District Police na National Highway 2B Lambi, Naget Maram, Parent Road, Tadobi, Toloi Road, Amadi Intervillage Road Singyam na non-local singilay from the Tibumagi Tabak Chathakibani. Lok Sabana Manipur gi Maroiba Bilani pass Toukhre ahen balupa crore lisingani ga chanipan ga marfu taraga nipan gi senfam allocate Toukhre. President rule gi makhada leriba Manipur gi lengak sasan asi ningthina chalaiba ngamnaba ngasi Lok Sabada Manipur GST amendment bill amasung appropriation bill 2025 pass Toukhre. Bilani asi state asigi financial maintaining amasung administrative Continuity ga mari leina pass tawkhibani di Manipur Goods and Service Tax Amendment Bill 2025 ase handakta GST Council na approve tawkhiba nauna semdokhiba State GST framework punna chaminana ba yaba pikhi bill adung ase House ta pass tawnaba move tawkhiba du the Union Finance Minister Nirmala Sitharaman na haikibada Manipur da hauji State Assembly asi function tawdabana Darkar gi matungina bill asi ordinance ama oina replace tawre Manipur da Constitutional Agency Kaya lairiba si yenglaga amendment asi yaudrabadi Manipur da GST change tawnaba honaba amadi revenue collection da khudongchadaba kaya mayoknagani GST Council na approve tawba item sing adugi taxing legally oina collection tawba da GST amendment bill asi yamna mathau tai karigumba masina thintha batarabadi Manipur gi revenue stream da haktheng na chaitheng mayoknagani haiki House asina makhata na Manipur Appropriation Number 2 Bill 2025 su ayaba piki bill asi chaliba senba chahi 2025-26 ki oina state ki mathau taba expenditure sing adu mit tawnaba consolidated funds sing dagi mathau taba funds sing withdraw tawbaga mari lainaba bill amani center gi maikai dagi capital expenditure gi damak designated tawriba lupa crore chamaga humfugata rate yauna henba lupa crore lisingani ga chanipan ga marfutara ga nipan su allocate Toukhre Budget asigi khwaidagi hena singthaningai oiba portion ama oina kanglup ki rang asina maram oiraga lanjenarak tuna relief camp tlairiba singi rehabilitation gi damak lupa crore chama ga kunga humdoi aduga kanglup ki rang mayok nariba state asida security ga mari leinariba singi oina lupa crore chamanga ga nifu ga nithoi yauri ngasi Lok Sabha da tungan be isugi matang da opposition gi maikai dagi ayat papan ba kaya pikhrabasu Manipur gi oina hojik tangai fadaba kaya lairiba sigi damak ginglaga bill animak debate amata yaudana pass tawki adumak pu Union Finance Minister Sitharaman gi maikai degi Manipur gi maroiba issue sing khanabada opposition gi maikai degi ayat pathing ba kaya pikhi badugi damakta yamna ganna criticize tawki Manipur gi lengak sasan yauna state asigi hojik leriba phibam sing hanagi phibam da hanjinna bagi damak sel thumga mari leina ngasi parliament da khanna nina badu da opposition gi maikai degi ayat pa kaya pikhi bado Manipur gi issue da opposition singna crocodile chair gumna Tausinaba wasinabani thamoi sengna Manipur gi damak wabana te haina criticize tawki tariff ki laman khumbo ina US ka yana ki ba defense ki deal India na suspend Toukhre Modi August kuntra da China cha tawri Russia dagi thau leiba gi damak cha da yankhai gi chang da tariff thamlagani haina US President Donald Trump na laukthora ba matung da India na US ka yana ki ba defense deal ama suspend Toukhre India na makhata na Russia dagi thau leiba gi matang da yaning da phongdok laduna India dagi thadok potlam khudimak ta cha da yankhai gi chang da tariff loragani haina US President Donald Trump na phongdok khibani adum oinamak India amadi Center for Research on Energy and Clean Air
CREAꯒꯤ report amana Trumpki tharang adu yaningdaba phongdoki US President na tariff thammagi wafam lauthorakraba matungda India na matam khara tumina leirurabasu laman khumbagi mawongda US ka yanakhiba lupa crore lising kunthraga nithoi ka chamanga gi defense day suspend tawre haina lauthoki defense day asigi makhada India na P-81 Osidon anti-submarine aircraft Taruk US tagi lainaba tharang tawrambani hauji Indian Navy na P-81 aircraft taraga nithoi sijinnari Indian Ocean amadi Arabian Sea da Chinese military na kanaba tharang kaya laukalakpadagi India na military gi matik mei hengalhannabagi panamda US tagi anti-submarine aircraft taruk lainaba tharang tawrambani cheiraksida Prime Minister Narendra Modi na August 13 dagi September 1 fawa pangthokadaba Shanghai Cooperation Organization ACO gi regional summit yaunabagi dama August 13 da China da chatkadauri kumja 2020 da laibasina Galwanda kan mamong da kuthongna kraba matungda Modi na ahanba oina China da chanaba tharang laukhalakibani kumja 2019 da Modi na China da chatki adubu Chinese President Xi Jinping ga unakibadi kumja 2024 da pangthokpa BRICS Summit chani Manipur da ingtapa purakpana President rule lenga ki khwaidagi maruiba thodangni CH Manipur da ingtapa hanjilhanaba honaba haibasina President rule lenga ki khwaidagi maruiba thodangni haina Chief Secretary Punit Kumar Goel na phongdokhre Imphal gi City Convention Center da pangthokpa National Handloom Day 2025 ta mang hai athuba matam da mausa gi fibam hanjilhanduna state asida khundari ba mipum khudingmak thangdu leitana leihanaba honari hiram asida lenga na miyam ga khusamna duna pandam phangnaba honari handloom and handicraft sector gi matang da mang na hai khudong thiba kaya mayok narabasu state asigi fisabi amadi khud sa haiba singna makhal makha kaya gi pothok sing puthok tuna Manipur bu malem gi thakta chauthok chaningai ohele central government na nupi fisabi sing MSME amadi artisan singda mating pangna ba tungan be scheme kaya hodokle loan gi khudong chabasu phangan bagal loinana Amazon na chingba e-market ki kuthangda Manipur ki pothok sing mapal leibak singda yonabagi khudong chaba phangale haina sumhang na phongdokhi Ministry of Textile gi makhada tungan ba central scheme amadi program kaya Manipur da mapung phana paikhale haina paladuna mahang na hai raw material marang kaina phangan ba skill upgradation training tawba amasung mudra na chingba scheme singi makhada fisabili sing kaya marum kana ba phangan kre kauna gi pothok moirang fi amadi atei polam kaya pothok pada mateng pangbaga loinana e-commerce ki platform amadi social media ge kuthangda mapa leibak singda phangan bangam le thuba matamda handloom bu industrial sector ohena ba pandam thamli Directorate of Handloom and Textile na sinduna pangthokiba thoram aduda state asigi tungan ba mafam dagi lakpa fisabi amadi khutsa haiba singna sarugya khi